Mamang Sahi February Tarago Humdoidagi Tamlakiba PR Louthokhre, Singjamai Esigi MLA Khemchand, Chief Minister Oina Washak Loukhre. Haukiba Sahi 2025 February Mapanda, NBD Chief Minister Famdagi resigned Loukhre Matung, Tadugi Tarago Humdoidam, Manipur the PR Tamlakivadu, Nasidagi Louthokhre Haina, Ministry of Home Affairs ki Secretary. Govind Mohonna, Gazette notification Amathokre, Loina the Singjamai Kendragi MLA Khemchand, Anoba Chief Minister Oina Ngasi Lok Bavanda. Manipur ki Governor Ajay Kumar Valana Washak Loukhre ngasi Washak Loukhre badu the NPF ki MLA Losi Dikho amasung BJP ki MLA Nemsa Kipjen Anina Deputy CM MLA Govindas Konthokjam amasung NPP ki MLA KS Loken Anina Cabinet Minister Oina Washak Loukhre State asida hojik lairiba Kuki amasung Maitai anigi ungkhanaba asina maram oiraga Nemsa Kipgen di virtual oina Delhi Manipur Bhavandagi Washak Loukhre virtual oina Minister Washak Louba si Manipur ki history da Nemsa Kipjen ahanba ne Panbayavade, Ngarang BJP ki National Headquarters da BJP ki General Secretary Yaoriba, Central Observer Tarunsuk, Yauna, Pangthokiba BJP ki Legislature Singi Miphamamana, Khemchand bu leader way na Khale Hai na Louthokhre matung amade, Miphamadu Loibaga, NDA ki Mipham Pangthoktuna, Nauna Semgadoriba Sarkar Sigi leader way na Khankraba matung, Ngasi charter flight MLA Khemchand, Central Observer Tarunsuk, BJP ki Northeast in charge Dr. Sambit Patra, BJP ki President Sarda, former CMN Biren, MLA Govindas Konthokjam, MLA Ngursanglur Sanate, MLA LM Khaute, MLA Awangbo Newmay amasung, MLA M Ramesor Ayuk pung taraga mathoi khara henbada Imphal da thunglakhe. MLA Khemchand airport da thunglaba matungda mahaki kendragi miyam amasung BJP gi karmi singna harau tayamna okhe, madugi matung MLA Khemchand lusingduna Lok Vavanda direct waina changduna anoba sarkar semnaba claim tawkhibani, loinana sarkar semnaba claim tawkhibadugi matunginna ngasi numidang pung taruk taba matamda Khemchand Chief Minister Oina Washak Loukhre Washak Loubagi Thauramadu Loibaga Chief Minister Bangloda Assembly gi budget mifamga mari lainana Cabinet mifam ama pangthokadaure mifamadu Loibaga Lok Vavanda dinner chagani haire Leingak Sembada Yaoriba Kuki MLA Masa Masana Tekchak Pujagadabani KLA-L Leingak Sembada Yaudana-bagi matangda Loukhiba warep ki mayokta Leingak Sembada Yaoriba Kuki jogi MLA singna tungda thorakpa phafata pumnamaki tekchak Masa Masana Pujagadabani haina Kuki Liberation Army led kolon KLA-L na thadorokpa cherol amana phongdorokle cherol asina hai matam sangna Kuki jo furuki miyoising miraiduna lakpagi mayokta Leingak Sembada Yaudana haina Loukhiba warep adu kaidongaidasu mantiknaba yaroi Leingak Sembada Yaunaba phirep lauriba Kuki jo MLA singna furup asigi miyambu namthak tawbaga loinana miyamgi mayokta leibani haina lowe Apunbagi warep asi thausadana laurakpa thaurang asigi mayokta KLA-L na mathau taba thabak thauramsing paikhatlaga ne miyamna Loukhiba warep ki ona tainaba mawongda Leingak Sembada Yaoriba Kuki jo MLA singna tungda thorakpa phafata pumnamaki tekchak punaba sem sagadabane masagi khudongchaba khara phangnabagidamag miyamgi apunba warep thausadaba amasung miyam puna lauminakhiba warep ki ona tainaba mawongda thabak tawroklibase achumba khongthang natte Kuki Human Right Council amadi Kuki Jo Council nasu Leingak Sembagi thawong yaningdaba phongdorokle